Central Reserve Police Force CRPF 152 Battalion amadi Sports Authority of India SAI anina sinduna ngasidagi horga tha asigi taramapal fawba chathagadaba Sangai Cricket Tournament ngasi porompat leiba AAA ground da hodukre Cricket masana sibu pamjaba tongan ba team kunna saru yaduna chathagadoriba tournament asigi hodokpagi thorum aduda Imphal West District DC M Rajkumar IAS SP Katrimim Sibakanta IPS CRPF 152 Battalion Commander Lap Kumar PMG gi mioi sing asina thorum mapu oina saru yaki Kelo India gi manung chana Sports for Peace and Development haiba pandam da panthokhre tournament adu kamari lenuna Imphal West DC Mayang Lambam Rajkumar na haikivada village samari locality gi thakta asumna makal kaya gi tournament kaya pangthokpa sina leiriba miyam bungak senaba leiriba security force sing amadi micham miyam ani gi marakta hena thajaba ma galoinana asetpa mari ma purakpa oisanu amadi gentleman game haina khangnariba masana makal asibu sanariba players singbu thagat wahi phongdokiba galoinana tournament asibu siliba CRPF 152 battalion busu thagat pa phongdoki Mana kut naraga chatminaba awa nungai thengnaminaba part and parcel of equity life ta koi safeguard tawiriba forcing sina yawi basi yamna wakal nungai je haiba tare koina cricket as a gentleman's game haina ribni yamna discipline leiba game amani aduna team singnasu madugi spirit tu puraga chatpiu